mayambu ahanba maktada kanglele pungori channel gi maikadagi bisok khairakpamna taram nokchari channel asina ngasisu tabada ki tujungba phawraba subscribers na thabira powari ama mayamda kudol tamjage haiduna poduna laksari wari asi lithok charapa matamda soikiba langkiba kaya yarabosu mayamna nusibiduna ngakpiu haiduna hajari aduga amana channel asibu mapung phanba matamda saruga biboina adomna like amadi subscribe share to biro mahaduna jari subscribe to matamda bell icon du on to biro mathangi wari thaglapa matamda adomgi phone da phangna bagi damakta adu dewari sia hongna ba tawsaraki thaudo singa sidagina sahi tare muki mamangi wari makakni matam maduda aikoi gi imungda singba maki thoki ba wari makakni aikoi gi yumasi aikoi na hana lairamba haibadi basau hagi yumga khoi gi yumga si pulap punna samina duna lairami haidi ai khoi si pulap punna leminarami aduna matam gi matung inai khoi si tongan laidaba yadaba maram nai khoi si nupi angang su thiba yaba matam oi silakpa gai si matam chap sare haidana ai soi ka khangna jaribu nupi duga sensilakpa ga mapa sanana yumma si tongan sana ba haidana babana su yamna kana hairami imanaba mayamna su Boris na khoi gi yum phamasi atopa jagada sadok taba yaroi nakhoi basau hoiga pulap puna laiminarabadi lam jaga si hayeng onthona chilakani haidana imanaba singna soingonda haibi baba na so sumna nongma amadi hairakhi tabrai bungo namado kokthoro aisi ima kokthokle maduda ima ga baba ga na kekeno khara khanarami imana kari haige yumasi tongana sarasi tasau hoigi yumpham asina aikhoiga pulap puna laiminariba yumpham asi masedum thanamasi isa nupa si sunupi selaklabanina ka tongana magi atabi ama sadaba yaroidri aduna yumasi sida pulap puna laiba haibadasu farak yamna tagadawri ai sodum ne hekhalli ado itei halda mutang di hanglaga yengkisi aduni ai su wakhalda jaja yamna khalibasi law tasogi manakta asi hairaga baba soksu imaga pulapuna babaga tawraga pulapuna phamina duna wari watai sanakri basawna sumnai rakhi hoida aduda nakoina yum sagani haidana tawri basi yum sabada sangadaba paisa singadudi nakoi hana thorang tawrabara tasau adu giwabudi pakagi yum sadraga su kasagi oina sarageda hayeng matamna aikhoisu puraklabadi paisa khara komlaklabadi aikhoisu matam dugi oina asum inkhatnaba haibadi fajana dumak saba haibaduni adudi khutta lag ani makhai mukti paidaba yaroi tasau adumudi aisu khutta leiri yamna pangchauk chauna sadraga su khara piktangna dumak sarage haidana aisu wakhalta khalli phare makha thangba saruk ahangbase sida hayengdage hekta horasi masigi mafam jaga si baji hinglingai matamdasu nangi oyo haidana piramabani sidai isilinaw hekta sanglaga mafam jaga si temkhaisi asum tawdana babaga basawga si yamna suki matik nungsinai masobiga imaga sunungsinai aduna yumasi hau sarasi haidana aikhoi si saba horaklaba tanjani luhongadori basi tha taruki matam kaktamak ngasilaklabani matam maduda tha taruk kaktamak haibadi aina nupi selakpa matam maduda tha taruki matamni luhongadori basina matam nadi kanana su khamba yadaba gumna matam ase jara sakhi tha ahumgi matam haujingkri matam ase dai khosu yumasi saba kruk tawraga loisilaklaba matamni mai fitting tawramdai gi matam maduda babana sum nairakhi mai fitting tawbasidi kanana tawgani baba makhagi tadamudo lineman soibanina mahak adum tawhlasira hoi yai kaisu kaidi asi hairaga tadamuda aina mai fitting amutangdi tawbiyo haidana tadamuda hairami daw yaba amana tadamusu numitumadi thaba ingkhang amate heksalamdi numitumadi mahaksu harau yarakli asum tawdana tadamudo numidang wairam ki matam sandhya khara osilamdai ki matam aduda mahaksu adumak lakle asumna lairingai matam aduda tadamuna ahe mai si sumutkreni Boris nang mai sumutkre latin thamoido khara sukhalakera natragana lem gumba leibra lem leiragana lem do mutang thangalau
ꯑꯁꯤ ꯍꯥꯏꯔꯒ ꯑꯩꯁꯨ ꯂꯦꯝ ꯊꯥꯡꯒꯠꯂꯤ꯫ ꯇꯥꯗꯃꯣ, ꯃꯩ ꯂꯥꯛꯇ꯭ꯔꯁꯨ ꯑꯗꯨꯝ ꯃꯩ ꯁꯦꯝꯕꯗꯤ ꯑꯗꯨꯝ ꯌꯥꯅꯤꯅ? ꯌꯥꯅꯤꯗ, ꯃꯩ ꯂꯥꯛꯑꯒꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏꯗꯅ, ꯍꯥꯏꯕꯗꯤ ꯆꯦꯟꯖꯔꯁꯤ ꯁꯤꯡꯊꯔꯒ ꯀꯩꯅꯣ ꯈꯔ ꯁꯦꯝꯕ ꯌꯥꯏꯗꯅ꯫ ꯑꯗꯣ ꯉꯔꯥꯡ ꯅꯍꯥꯟꯗꯒꯤꯁꯨ ꯁꯤꯒꯤ ꯄꯨꯡꯐꯝ ꯑꯁꯤꯗ ꯑꯗꯨꯃꯛ ꯃꯨꯠꯂꯤ꯫ ꯍꯧꯖꯤꯛ ꯃꯨꯠꯈꯤꯕꯁꯤꯅ ꯍꯣꯔꯦꯟ ꯄꯨꯡ 8:30ꯗꯅꯦ ꯂꯥꯛꯀꯗꯧꯔꯤꯕꯁꯤ꯫ ꯑꯗꯨꯅ ꯈꯔ ꯇꯞꯂꯤ ꯑꯗꯨꯃꯛ ꯁꯦꯝꯁꯤ꯫ ꯇꯥꯗꯃꯣ, ꯆꯦꯟꯖꯔꯁꯤ ꯁꯤꯡꯊꯔꯛꯎꯔꯥ? ꯌꯥꯔꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯇꯥꯗꯃꯣꯁꯤ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯈꯟꯕ ꯇꯧꯗ ꯃꯁꯥ ꯃꯊꯟꯇ ꯑꯗꯨꯃꯛ ꯃꯩꯗꯨ ꯁꯦꯝꯕ ꯍꯧꯈ꯭ꯔꯦ꯫ ꯑꯩꯈꯣꯏꯁꯨ ꯀꯔꯤꯒꯨꯝꯕ ꯊꯥꯖꯗꯕ ꯊꯧꯗꯣꯛ ꯊꯣꯛꯂꯛꯀꯅꯤ ꯍꯥꯏꯕꯁꯤ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯍꯦꯛ ꯈꯜꯂꯨꯗꯕꯅꯤ꯫ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯃꯩ ꯑꯁꯤꯁꯨ ꯈꯪꯍꯧꯗꯅ ꯂꯥꯛꯂꯦ꯫ ꯃꯇꯝ ꯑꯗꯨꯗ ꯑꯩꯈꯣꯏꯒꯤ ꯃꯩ ꯑꯁꯤꯁꯨ ꯌꯥꯝꯅ ꯈꯪꯉꯥꯟ ꯉꯥꯜꯂꯛꯂꯒ ꯄꯨꯠ ꯂꯥꯎꯅ ꯍꯦꯛꯇ ꯃꯨꯠꯈꯤ꯫ ꯃꯗꯨꯗ ꯏꯃꯥꯅ ꯍꯥꯏꯈꯤ, "ꯏꯍꯦ, ꯃꯩꯁꯤ ꯂꯥꯛꯑꯦ ꯍꯥꯏꯗꯅ ꯍꯔꯥꯎꯔꯦ, ꯑꯗꯨꯒ ꯑꯃꯨꯛ ꯃꯨꯠꯈ꯭ꯔꯦ꯫ ꯏꯁ, ꯑꯣꯟꯊꯣꯛꯄꯒꯤ ꯃꯇꯧꯅꯤꯗ"꯫ ꯑꯁꯤ ꯍꯥꯏꯔꯒ ꯏꯃꯥꯗꯣ ꯆꯦꯡ ꯑꯣꯟꯕ ꯑꯗꯨꯃꯛ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯌꯨꯝꯖꯥꯎꯗ ꯊꯣꯛꯄ ꯃꯇꯝꯗ ꯏꯃꯥꯒꯤ ꯃꯁꯥꯗꯣ ꯀꯣꯝꯄꯥꯛꯇꯣ ꯃꯈꯥꯗ ꯈꯪꯊꯥ ꯊꯥꯗꯔꯛꯂꯤ, ꯑꯗꯨꯒ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯔꯛꯂꯤ꯫ ꯃꯗꯨꯗ ꯏꯃꯥꯒꯤ ꯃꯇꯧꯗꯨꯗ ꯑꯩꯁꯨ ꯀꯩꯗꯧꯔꯒꯦ ꯍꯥꯏꯗꯅ ꯏꯃꯥꯒꯤ ꯃꯅꯥꯛ ꯇꯝꯅ ꯑꯗꯨꯃꯛ ꯆꯪꯁꯤꯜꯂꯤ꯫ ꯏꯃꯥꯅ, "ꯏꯕꯨꯡꯉꯣ, ꯇꯨ ꯅꯪ ꯇꯥꯗꯃꯨꯁꯤ ꯃꯈꯥꯗ ꯀꯩꯒꯨꯝꯕ ꯑꯃ ꯇꯧꯔꯒ ꯂꯩꯔꯤ"꯫ ꯇꯥꯗꯃꯨꯁꯨ ꯃꯌꯥꯗ ꯋꯥꯌꯔꯁꯤꯡ ꯑꯗꯨ ꯅꯝꯁꯤꯜꯂꯒ ꯑꯗꯨꯃꯛ ꯂꯩꯔꯝꯃꯤ꯫ ꯇꯧꯔꯤꯕꯁꯤꯡ ꯑꯁꯤ ꯀꯔꯤꯅꯣ ꯍꯥꯏꯗꯅ ꯑꯩꯁꯨ ꯏꯁꯥꯗ ꯈꯜꯂꯛꯂꯤ꯫ ꯃꯍꯥꯛꯅ ꯄꯥꯏꯔꯤꯕ ꯋꯥꯌꯔꯗꯣ ꯑꯩꯁꯨ ꯆꯤꯡꯊꯣꯛꯂꯤ꯫ ꯑꯁꯨꯝꯅ ꯍꯦꯛ ꯆꯤꯡꯊꯣꯛꯇꯨꯅ ꯃꯁꯥꯗꯨ ꯊꯦꯡꯕ ꯃꯇꯝꯗ ꯇꯥꯗꯃꯨꯗꯤ ꯃꯁꯥꯗꯨ ꯄꯨꯡꯀꯥ ꯀꯥꯔꯒ ꯂꯩꯔꯝꯃꯤ꯫ "ꯏꯁ ꯏꯃꯥ, ꯁꯤꯗꯤ ꯀꯃꯥꯏꯅ ꯇꯧꯗꯣꯏꯕ? ꯑꯩꯁꯨ ꯈꯪꯗꯦ, ꯅꯄꯥꯗꯣ ꯑꯃꯨꯛꯇꯪ ꯀꯧ"꯫ ꯑꯁꯨꯝꯅ ꯍꯣꯕꯦ ꯇꯧꯔꯒ ꯕꯕꯥꯁꯤ ꯀꯧꯔꯤ꯫ ꯕꯕꯥꯗꯣ ꯂꯥꯛꯂꯕ ꯃꯇꯨꯡ ꯇꯧꯔꯤꯕ ꯄꯨꯝꯅꯃꯛꯁꯤꯡ ꯑꯁꯤ ꯀꯔꯤꯅꯣ ꯍꯥꯏꯗꯅ ꯑꯩꯈꯣꯏꯁꯨ ꯈꯜꯂꯤ꯫ ꯍꯥꯏꯗꯣꯛꯇꯕꯗꯤ ꯌꯥꯗꯕꯅꯤꯅ ꯕꯥꯆꯧꯁꯨ ꯂꯣꯏꯅ ꯑꯩꯈꯣꯏꯅ ꯍꯥꯏꯔꯕ ꯃꯇꯨꯡ ꯂꯥꯛꯂꯤ꯫ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯁꯨ ꯈꯔ ꯇꯤꯟꯅꯔꯝꯕꯗꯒꯤ ꯂꯣꯏꯅ ꯍꯦꯛꯇ ꯃꯄꯨꯡ ꯐꯥꯅ ꯇꯤꯟꯕ ꯍꯧꯔꯛꯂꯤ꯫ ꯇꯥꯗꯃꯨꯒꯤ ꯃꯃꯥꯁꯤꯁꯨ ꯂꯥꯛꯂꯒ ꯃꯁꯥꯒꯤ ꯑꯁꯤꯕ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡ ꯑꯗꯨ ꯌꯦꯡꯂꯒ ꯄꯪꯀꯞꯇ ꯀꯞꯄꯤ꯫ "ꯅꯈꯣꯏꯅ ꯍꯥꯠꯄꯅꯤ ꯍꯥꯏꯔꯒ ꯇꯥꯗꯃꯨꯒꯤ ꯃꯃꯥꯁꯤꯅꯁꯨ ꯑꯩꯈꯣꯏꯗ ꯍꯥꯏꯔꯛꯂꯤ꯫ ꯃꯗꯨꯗ ꯑꯩꯅ ꯑꯁꯨꯝꯅ ꯍꯥꯏꯈꯤ, "ꯏꯃꯥꯕꯣ, ꯇꯥꯗꯃꯨꯁꯦ ꯑꯩꯈꯣꯏꯅ ꯍꯥꯠꯄ ꯅꯠꯇꯦ. ꯑꯩꯅꯗꯤ ꯆꯦꯟꯖꯔꯁꯦ ꯁꯤꯡꯊꯔꯒ ꯃꯩꯁꯤ ꯃꯨꯠꯊꯠꯂꯒ ꯇꯧꯁꯤ ꯍꯥꯏꯕꯅꯤ, ꯑꯗꯨꯕꯨ ꯇꯥꯗꯃꯨꯅ ꯌꯥꯅꯤ. ꯃꯩꯁꯦ ꯐꯅ ꯀꯨꯏꯅ ꯃꯨꯠꯂꯅꯤ, ꯑꯗꯨꯅ ꯃꯩꯁꯦ ꯂꯥꯛꯇ꯭ꯔꯤꯉꯩꯗ ꯃꯩ ꯑꯁꯤ ꯁꯦꯝꯕ ꯂꯣꯏꯔꯅꯤ ꯍꯥꯏꯗꯅ ꯃꯍꯥꯛꯅ ꯍꯥꯏꯈꯤꯕꯅꯤ꯫ ꯑꯩꯁꯨ ꯆꯥꯛꯁꯪꯗ ꯊꯕꯛ ꯈꯔ ꯇꯧꯒꯦ ꯍꯥꯏꯗꯅ ꯆꯪꯁꯤꯜꯂꯨꯔꯦ꯫ ꯊꯣꯔꯛꯄ ꯃꯇꯝꯗ ꯏꯃꯥꯅ ꯂꯥꯎꯔꯛꯇꯅ ꯑꯩꯁꯤ ꯁꯨꯃꯥꯏꯅ ꯂꯩꯔꯝꯂꯤꯕꯁꯤꯅꯤ"꯫ ꯑꯁꯨꯝ ꯇꯧꯗꯅ ꯃꯌꯨꯝꯒꯤ ꯃꯤꯑꯣꯏꯁꯤꯡꯒ ꯑꯩꯈꯣꯏꯒꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯀꯟꯅ ꯌꯦꯠꯅꯔꯝꯃꯤ꯫ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯇꯨꯡꯗ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯃꯈꯣꯏꯅꯁꯨ ꯄꯨꯗꯨꯅ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯦ꯫ ꯈꯨꯗꯛ ꯑꯗꯨꯗ ꯑꯗꯨꯃꯛ ꯄꯣꯠꯂꯣꯏꯈ꯭ꯔꯦ꯫ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯗꯨꯗ ꯑꯩꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯀꯤꯔꯝꯃꯤ꯫ ꯑꯁ, ꯃꯩ ꯑꯁꯤꯁꯨ ꯋꯥꯌꯔ ꯐꯤꯠꯇꯤꯡ ꯑꯇꯩ ꯇꯧꯍꯧꯗꯕ ꯃꯌꯥꯝ ꯑꯁꯤꯁꯨ ꯇꯧꯍꯧꯗ꯭ꯔꯕ꯫ ꯑꯁ, ꯇꯥꯗꯃꯨꯁꯤꯁꯨ ꯍꯦꯛ ꯁꯤꯖꯤꯟꯈꯤ꯫ ꯀꯃꯥꯏꯅ ꯇꯧꯅꯤ ꯁꯤꯗꯤ? ꯑꯁꯤ ꯍꯥꯏꯔꯒ ꯑꯩꯁꯤ ꯋꯥꯈꯜꯗ ꯈꯜꯂꯤ꯫ ꯅꯨꯃꯤꯠꯇꯨꯃꯗꯤ ꯑꯩꯒꯤ ꯏꯁꯥꯁꯦ ꯄꯪꯀꯤꯗ ꯀꯤꯔꯝꯃꯤ꯫ ꯌꯨꯝꯅꯤ ꯍꯨꯟꯗꯣꯛꯄꯗꯤ ꯌꯥꯗꯦ, ꯑꯗꯨꯝ ꯇꯨꯝꯗꯕꯗꯤ ꯌꯥꯗꯕꯅꯤ꯫ ꯌꯨꯝꯁꯤꯁꯨ ꯍꯨꯟꯗꯣꯛꯄꯗꯤ ꯌꯥꯗꯕꯅꯤꯅ ꯑꯗꯨꯃꯛ ꯇꯨꯝꯕ ꯇꯥꯕꯅꯤ꯫ ꯁꯪꯒꯥꯈ꯭ꯔꯕ ꯃꯇꯨꯡꯗ ꯍꯥꯟꯅꯒꯤ ꯋꯥꯌꯔ ꯇꯤꯡꯍꯧꯗꯕ ꯃꯇꯦꯛ ꯈꯔꯁꯤ ꯇꯥꯗꯃꯨꯗ ꯇꯤꯡꯍꯧꯕꯅꯤ꯫ ꯑꯗꯨꯕꯨ ꯇꯥꯗꯃꯨꯁꯨ ꯁꯤꯈ꯭ꯔꯕꯅꯤನ ꯑꯁ, ꯏꯃꯥꯟꯅꯕ ꯃꯌꯥꯝ ꯆꯪꯂꯒ ꯋꯥꯌꯔ ꯐꯤꯠꯇꯤꯡ ꯇꯧꯁꯤ ꯍꯥꯏꯔꯕꯁꯨ ꯃꯈꯣꯏꯗꯤ ꯌꯥꯔꯛꯇꯕꯁꯨ ꯌꯥꯏ꯫ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯁꯤꯅ ꯏꯃꯥꯟꯅꯕꯁꯤꯡ ꯑꯁꯤꯒꯤ ꯃꯔꯛꯇ ꯀꯌꯥ ꯊꯣꯏꯅ ꯍꯩꯕꯁꯨ ꯑꯃꯠꯇ ꯌꯥꯎꯗꯦ꯫ ꯑꯁꯤ ꯈꯜꯂꯒ ꯅꯨꯃꯤꯠꯇꯨꯃꯗꯤ ꯑꯩꯈꯣꯏꯁꯤ ꯆꯥꯛ ꯆꯥꯕꯣꯏ ꯆꯥꯗꯕꯣꯏ ꯇꯧꯔꯒ ꯑꯩꯈꯣꯏꯁꯦ ꯄꯣꯠꯊꯥꯅꯕ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯩꯒꯤ ꯏꯁꯥꯁꯦ ꯄꯪꯀꯤꯗ ꯀꯤꯕ ꯍꯦꯟꯖꯤꯜꯂꯛꯄꯅ ꯏꯃꯥꯗ ꯑꯩꯅ ꯑꯁꯨꯝꯅ ꯍꯥꯏꯈꯤ, "ꯏꯃꯥ, ꯈꯨꯖꯨ ꯂꯩꯈꯥꯝꯗꯣ ꯀꯩꯒꯨꯝꯕ ꯈꯔ ꯂꯩꯔꯕꯗꯤ ꯃꯩ ꯑꯃꯨꯛꯇꯪ ꯊꯥꯕꯤꯔꯛꯀꯦꯔꯥ?" "ꯍꯥꯏ, ꯅꯪꯕꯨ ꯀꯤꯔꯕ꯭ꯔꯣ?" "ꯏꯃꯥ, ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩ ꯈꯤꯇꯪꯗꯤ ꯀꯤ." ꯁꯦ ꯊꯥꯔꯛꯀꯦ." ꯑꯁꯤ ꯍꯥꯏꯔꯒ ꯃꯩ ꯊꯥꯕꯤꯔꯛꯂꯤ꯫ ꯅꯨꯃꯤꯠꯇꯨꯒꯤ ꯑꯣꯏꯅꯗꯤ ꯑꯩꯈꯣꯏꯁꯦ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯑꯃꯠꯇ ꯇꯧꯗ ꯑꯗꯨꯝ ꯀꯤꯊꯤ ꯀꯤꯔꯨꯝ ꯈꯔ ꯇꯧꯏ꯫ ꯑꯗꯨꯕꯨ ꯀꯥ ꯍꯦꯟꯅ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇꯗꯤ ꯇꯧꯔꯛꯇꯦ꯫ ꯅꯨꯃꯤꯠꯇꯨꯃꯗꯤ ꯑꯗꯨꯃꯛ ꯇꯨꯝꯊꯔꯦ꯫ ꯑꯁ ꯏꯃꯥ, ꯉꯔꯥꯡ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨꯅ ꯑꯩ ꯏꯁꯥꯁꯤ ꯀꯩꯒꯨꯝꯕ ꯑꯃꯗꯤ ꯏꯇꯧ ꯇꯧꯒꯗꯕ ꯃꯥꯜꯂꯤ꯫ "ꯍꯥꯏ, ꯀꯤꯁꯤꯜꯂꯨꯅꯨ. ꯍꯦꯟꯅ ꯋꯥꯈꯜꯗ ꯀꯤꯔꯛꯂꯕꯗꯤ ꯑꯀꯤꯕ ꯃꯌꯥꯝ ꯑꯁꯤꯁꯨ ꯑꯗꯨꯝ ꯄꯨꯡꯄꯣꯛꯇ ꯄꯣꯛꯂꯛꯄꯅꯤ꯫ ꯏꯃꯥ, ꯇꯥꯗꯃꯨꯅ ꯁꯤꯈꯤꯕꯁꯤ ꯃꯃꯥꯅ ꯑꯩꯈꯣই ꯃꯌꯥꯝ ꯆꯪꯂꯒ ꯍꯥꯠꯄꯅꯤ ꯍꯥꯏꯗꯅ ꯈꯟꯈ꯭ꯔꯕ ꯃꯥꯜꯂꯤ꯫ ꯈꯟꯖꯕ ꯑꯩꯈꯣꯏꯗꯤ ꯆꯦꯟꯖꯔ ꯑꯁꯤ ꯆꯤꯡꯊꯔꯒ ꯇꯧꯁꯤ ꯍꯥꯏꯗꯅ ꯃꯥꯅ ꯌꯥꯗꯕꯒꯤꯅꯤ꯫ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏ ꯉꯥꯛꯇ ꯑꯣꯏꯕꯅꯤꯅ ꯃꯈꯣꯏꯁꯨ ꯆꯤꯡꯅꯕ ꯌꯥꯏ." "ꯑꯁ ꯏꯃꯥ, ꯑꯩꯗꯤ ꯌꯥꯝꯅ ꯇꯜꯂꯤ꯫
sorat ase loiba ngaigadabani ekhoi aduna sorat ase loiba ngaibada isasi onthona hainaroidri yare se ka hena thudokna su amata khalagumsi adum tumina tumsi asi hairaga kashu thudokpadi amata hek tawrakhidri kashu thudokpa tawraktre haibagi wani hayang asti ni haibagi numiki numidangi matam maduda ai sai ka luhongadoriba nupi duga wari watai sanaduna isi apam pam da kai keno khara phongdok narami asumna lairingai matam masida thong asi su haidoktuna dumak thambani mapala sidagi kanagumba amana thong asi yamna kan nekta gamlaung nekta yasilai matawdudagi sasi su khampre khangi karino haidana isi yengi adubu kanagumba amata hek lairamdi kaagi thong asi su padara mana thatpani aduga mingseloina soduma khabani kaino da haujikidu kananano onthokna natai chakidreda asi hairaga ise adumak tumina lai ngai haktangi matungda aiga luhongadoriba nupiduga wari watai sanabadu sodumak tumina thamkhre aisi tumtharagi haidana thong thonau tamna dumak isasi mai leidunengi adubu nungsiti karigumba amata sitpanati padara si kanagumba amana mapaldagi nuksit kamsilakpagi matawgumna padara si mathanta hekta haigalai matawdudagi sasi tu sungbuna su khyau lauki kaino toribasidi aigi kaasida asi hairaga wakhalda su khalli thong thona wasi prap lonsilakle aduga tumina isi tumtharagi haidana kankhala si thadarak laba matamni thonauga si kanagumba mana lok hangdolaga mapala sida thona wasi mo haidokre gie laun hekta thona wasi kanagumba mana hek haidokre phari adum tumthana badawrage isu thona wasi thingsindragasu asi haidana isi oirum sarum tauba horaklaba matamni mangwai kariboy thonau ki mapa asida tada musileblaga boris se thong se mukta hangose ai mai fitting tawgadaba kai keno khara walami boris se thong se mukta hangose asi hairaga kaurakpadudagi sasi humana pungchot chotpa makai makeup thorakle haujiki matawdudi karino tada munatra thongna wasida asi hairaga isi thongna do sumak yenglammi thongna wasigi mapanda kanagumba ama lepagum naigi sada kaigumba akiba khara phawba horakle thongna wasi su yengna mathanta hekta kanagumba mana geka hairaga sanarakpagumna mathanta hekta nomba hor'i nungsi sumana mata sitpanati tauri bamong matau singa sidai se phamungi kasiladuda adum tumina tasinduna lei masigi sorada se hek loikrabadi aisu isasi khara wai sangadabani asuna lairingai matam maduda aigi kaagi nakal thangba saruk adomda lairiba imagi kaasi sida kanagumba ma hanto kanjinga satpagumna makol khara taba horakle matawdudaigi sasi su karino haidana makhol adum munatai tasingna hairagadi khwigi yumasi babaga imaga ka tongan lei aigi hek nakal thangba kasidana imagi kani asumna lairingai matam maduda yamna kan hekta ima silawrakle matawduda babaga iga se prap sangsilaktuna imagi ka tamna dumak sangi imada kaidawrage haidan hangi imagi masado athuk apaiba nangkhibana masado karigumba mata haido haiba yade iman aingonda shiki ai ki sase karigumba mai thok dawri hausingi haktangi mamang do khibadubu asi hairaga imagi mamit ado sejena wisille ima kai urage se aingonda mukta hayuse aishu mit ase kabak pang bahor klaba wirum sarum tum tharu raba matamni kaagi thongba na sida kanagumba ama musin muna lepaga leirami aishu muna yingbani maduda nupa oina su tawi misagado prap sangsilak laba matam maduda aigi kaagi thongnau gi mingsilasi sisi haido laga songthoki haidana tawi maduda aigi sase khamprek khangduna makha sida isu onthagi tarakpani phamong asida isu gyan adamak mangkre makeup thorakpada su thongnau asi ihai haidoktuna lairambaduga aina ukhibaduga isasi kida kire asi hairaga imana pauk tamlai
ꯃꯇꯧꯗꯨꯗ ꯑꯩꯁꯨ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯏꯃꯨꯡ ꯑꯁꯤꯗ ꯊꯣꯛꯂꯦ ꯍꯥꯏꯕꯁꯤ ꯋꯥꯈꯜ ꯈꯜꯂꯤ꯫ ꯏꯃꯥ, ꯇꯥꯗꯃꯨꯁꯤ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡ ꯑꯁꯤꯗ ꯂꯩꯈꯤꯗꯕꯗꯨꯗ ꯃꯍꯥꯛꯀꯤ ꯊꯋꯥꯏ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡ ꯑꯁꯤꯗ ꯇꯝꯅꯔꯤꯕ꯭ꯔꯥ? ꯏꯕꯨꯡꯉꯣ, ꯑꯩ ꯈꯪꯗꯦ꯫ ꯁꯣꯔꯥꯠ ꯂꯣꯏꯔꯒ ꯀꯩꯅꯣ ꯈꯔ ꯇꯧꯗ꯭ꯔꯒꯗꯤ ꯃꯍꯥꯛꯀꯤ ꯊꯋꯥꯏ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡ ꯑꯁꯤꯗ ꯑꯗꯨꯝ ꯄꯜꯂꯒ ꯂꯩꯔꯕ꯭ꯔꯥ? ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗ꯭ꯔꯤ꯫ ꯑꯁꯨꯝꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯤꯉꯩ ꯃꯅꯤꯡ ꯊꯣꯡ ꯑꯁꯤꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯊꯣꯡ ꯍꯥꯡꯂꯣ ꯍꯥꯡꯂꯣ ꯍꯥꯏꯕꯒꯨꯝꯅ ꯊꯣꯡ ꯑꯁꯤ ꯌꯥꯝꯅ ꯀꯟꯅ ꯀꯟꯅ ꯍꯦꯛꯇ ꯊꯤꯜꯂꯤ꯫ ꯕꯕꯥꯅ ꯑꯁꯨꯝꯅ ꯍꯥꯏꯈꯤ, ꯌꯨꯝ ꯑꯁꯤꯗ ꯈꯨꯗꯣꯡꯊꯤꯕ ꯊꯣꯛꯈ꯭ꯔꯕꯅꯤꯅ ꯑꯁꯤꯒꯨꯝꯕ ꯊꯧꯗꯣꯛ ꯑꯁꯤ ꯑꯗꯨꯝ ꯊꯣꯛꯄ ꯇꯥꯕꯅꯤ꯫ ꯃꯃꯥꯡ ꯊꯛꯀꯤ ꯃꯇꯝꯗ ꯂꯝꯍꯥꯡ ꯇꯨꯃꯥꯡꯗ ꯂꯥꯏꯒꯤ ꯇꯤꯟꯒꯤ ꯑꯣꯏꯕ ꯊꯧ ꯈꯔ ꯇꯧꯔꯒ ꯂꯥꯏꯒꯤ ꯇꯤꯟꯒꯤ ꯑꯣꯏꯕ ꯈꯔ ꯊꯣꯛꯏ ꯍꯥꯏꯕꯗꯤ ꯇꯥꯏ꯫ ꯑꯗꯨꯕꯨ ꯑꯩꯒꯤ ꯏꯃꯨꯡꯃꯛꯁꯤꯗ ꯑꯁꯦꯡꯕꯃꯛꯀꯤ ꯊꯣꯛꯂꯔꯕ? ꯑꯁ, ꯁꯣꯔꯥꯠ ꯑꯁꯤ ꯈꯔ ꯊꯨꯅ ꯍꯦꯛ ꯂꯣꯏꯈ꯭ꯔꯕꯗꯤ ꯂꯥꯏꯒꯤ ꯇꯤꯟꯒꯤ ꯑꯣꯏꯕ ꯀꯩꯅꯣ ꯈꯔ ꯍꯦꯛ ꯇꯧꯕ ꯌꯥꯕꯅꯤ꯫ ꯃꯗꯨꯃꯛꯁꯨ ꯌꯥꯗ꯭ꯔꯤ꯫ ꯑꯁ ꯃꯣꯏ ꯕꯕꯥ, ꯑꯩꯗꯤ ꯏꯁꯥꯁꯤ ꯀꯤꯕꯅ ꯌꯥꯗ꯭ꯔꯦ꯫ ꯁꯦ ꯀꯩꯁꯨ ꯇꯧꯔꯣꯏꯗ꯫ ꯒ꯭ꯌꯥꯟ ꯇꯥꯅ ꯄꯣꯊꯥꯔꯣ꯫ ꯅꯁꯥ ꯅꯨꯄꯥꯒ ꯑꯩꯒꯁꯨ ꯅꯪꯒꯤ ꯀꯥ ꯑꯁꯤꯗ ꯂꯩꯔꯒꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯕꯕꯥꯒ ꯑꯩꯒꯁꯤ ꯏꯃꯥꯒꯤ ꯀꯥꯗ ꯄꯨꯂꯞ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯦ꯫ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯇꯥꯟꯖꯥꯗꯨꯗ ꯃꯃꯥꯡ ꯊꯣꯡ ꯊꯪꯕ ꯁꯔꯨꯛ ꯑꯁꯤꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯀꯅꯥ ꯂꯩꯒꯦ? ꯑꯩ ꯑꯃꯨꯛꯇ ꯆꯪꯂꯛꯀꯦ꯫ ꯀꯅꯥ ꯂꯩꯒꯦ? ꯑꯁꯤ ꯍꯥꯏꯔꯒ ꯃꯈꯣꯜ ꯊꯣꯛꯅ ꯀꯧꯔꯛꯂꯦ꯫ ꯑꯩꯈꯣꯏꯁꯨ ꯀꯔꯤꯅꯣ ꯍꯥꯏꯗꯅ ꯋꯥꯈꯜꯗ ꯈꯜꯂꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯣꯏꯕꯅ ꯃꯗꯨꯒꯤꯁꯨ ꯃꯊꯛꯇ ꯑꯍꯤꯡꯒꯤ ꯃꯇꯝ ꯌꯧꯁꯤꯜꯂꯛꯀꯗꯧꯔꯕꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯍꯦꯛ ꯑꯩꯈꯣꯏꯁꯤ ꯈꯨꯝꯂꯝꯗꯦ꯫ ꯃꯅꯤꯡ ꯊꯣꯡꯗ ꯊꯤꯟꯕꯗꯨꯁꯨ ꯑꯗꯨꯃꯛ ꯇꯨꯃꯤꯟꯅ ꯇꯣꯛꯈ꯭ꯔꯦ꯫ ꯑꯁꯨꯝ ꯇꯧꯗꯅ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯇꯨꯡꯗ ꯇꯨꯃꯤꯟꯅ ꯑꯗꯨꯃꯛ ꯂꯩꯈ꯭ꯔꯦ꯫ ꯅꯣꯡꯉꯥꯟ ꯊꯣꯔꯛꯂꯦ꯫ ꯉꯔꯥꯡ ꯊꯣꯛꯏꯕ ꯊꯧꯗꯣꯛ ꯃꯌꯥꯝꯁꯤꯡ ꯑꯗꯨ ꯕꯥꯆꯧꯗ ꯂꯣꯏꯅ ꯇꯝꯂꯦ꯫ ꯕꯥꯆꯧꯅꯁꯨ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯗꯃꯨꯒꯤ ꯊꯋꯥꯏ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯗ ꯁꯣꯏꯗꯅ ꯂꯩꯔꯝꯒꯅꯤꯗ꯫ ꯑꯗꯨꯅꯁꯨ ꯑꯌꯥꯝꯕ ꯊꯧꯗꯣꯛ ꯑꯁꯤ ꯑꯗꯨꯝ ꯊꯣꯛꯄ ꯂꯦꯞꯄ ꯂꯩꯇꯅ ꯑꯗꯨꯝ ꯊꯣꯛꯂꯛꯏꯕꯅꯤ꯫ ꯁꯣꯔꯥꯠ ꯂꯣꯏꯔꯒ ꯀꯩꯅꯣ ꯈꯔ ꯂꯥꯏꯒꯤ ꯇꯤꯟꯒꯤ ꯑꯣꯏꯕ ꯈꯔ ꯈꯨꯔꯝ ꯊꯣꯛꯂꯨ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯑꯃꯠꯇ ꯇꯧꯔꯣꯏꯗ꯫ ꯑꯁꯤ ꯍꯥꯏꯔꯒ ꯕꯥꯆꯧꯅ ꯑꯩꯈꯣꯏꯗ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯑꯩꯈꯣꯏꯅꯁꯨ ꯁꯣꯔꯥꯠ ꯂꯣꯏꯕ ꯌꯥꯝꯅ ꯋꯥꯅ ꯉꯥꯏꯔꯝꯃꯤ꯫ ꯅꯣꯡꯃ ꯅꯨꯃꯤꯠ ꯑꯃ ꯑꯩꯁꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯍꯪꯆꯤꯠ ꯂꯥꯡꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯒ ꯁꯪꯒꯣꯏ ꯇꯝꯅ ꯑꯗꯨꯃꯛ ꯆꯠꯄꯅꯤ꯫ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯅ ꯑꯩꯁꯤ ꯁꯣꯔꯣꯛ ꯃꯇꯥꯏ ꯐꯥꯎꯕꯗ ꯌꯧꯊꯣꯛꯎꯔꯦ꯫ ꯍꯪꯆꯤꯠ ꯂꯥꯡꯕ ꯑꯣꯏꯅ ꯑꯩꯁꯤ ꯌꯧꯊꯣꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯅꯨꯃꯤꯠ ꯇꯥꯔꯦ ꯑꯩꯁꯨ ꯌꯨꯝꯗ ꯆꯪꯂꯒꯦ ꯍꯥꯏꯗꯅ ꯑꯩꯁꯤ ꯑꯗꯨꯃꯛ ꯐꯣꯟ ꯑꯗꯨ ꯊꯝꯅꯔꯦ꯫ ꯌꯨꯝꯗ ꯄ꯭ꯔꯞ ꯆꯪꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯑꯩꯒꯤ ꯀꯥꯒꯤ ꯃꯄꯥ ꯊꯪꯕ ꯁꯔꯨꯛ ꯑꯁꯣꯝꯗ ꯃꯨꯁꯤꯟ ꯃꯨꯕ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃ ꯀꯥꯒꯤ ꯊꯣꯡꯅꯥꯎ ꯃꯄꯥ ꯑꯁꯤꯗ ꯂꯦꯞꯄꯒꯨꯝ ꯑꯩꯒꯤ ꯃꯤꯠ ꯑꯁꯤꯅ ꯎꯕ ꯍꯧꯔꯛꯂꯦ꯫ ꯃꯇꯧ ꯑꯁꯤꯗ ꯑꯩꯁꯤ ꯀꯔꯤꯅꯣ ꯍꯥꯏꯗꯅ ꯋꯥꯈꯜꯗꯁꯨ ꯈꯜꯂꯛꯄꯅꯤ꯫ ꯑꯥꯗ ꯂꯩꯔꯤꯁꯤ ꯀꯅꯥꯅꯣ? ꯃꯈꯨꯠꯇ ꯀꯩꯒꯨꯝꯕ ꯈꯔꯁꯨ ꯄꯥꯏꯕꯒꯨꯝ ꯇꯧꯏꯗ꯫ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯤꯇꯝ ꯑꯗꯨꯅ ꯂꯦꯞꯄꯤꯕꯗꯨ ꯀꯔꯤꯒꯨꯝꯕ ꯈꯔ ꯄꯥꯏꯔꯒ ꯃꯍꯥꯛꯀꯤ ꯃꯁꯥꯗꯨꯁꯨ ꯀꯩꯒꯨꯝꯕ ꯑꯃ ꯏꯇꯧ ꯇꯧꯔꯒ ꯂꯩꯔꯝꯃꯤ꯫ ꯃꯇꯧꯗꯨꯗ ꯑꯩꯁꯤ ꯀꯔꯤꯅꯣ ꯍꯥꯏꯗꯅ ꯃꯨꯟꯅ ꯌꯦꯡꯁꯤꯜꯂꯕ ꯃꯇꯨꯡꯗ ꯑꯩꯒꯤ ꯃꯤꯠꯇ ꯁꯪꯁꯪꯅ ꯎꯕ ꯍꯧꯔꯛꯂꯦ꯫ ꯁꯤꯗꯤ ꯇꯥꯗꯃꯨꯒꯤ ꯁꯕꯥꯅꯤꯗ꯫ ꯃꯥꯅꯤ, ꯇꯥꯗꯃꯨꯒꯤ ꯁꯕꯥꯅꯤ꯫ ꯑꯁꯤ ꯍꯥꯏꯔꯒ ꯋꯥꯈꯜꯗꯁꯨ ꯖꯥꯠ ꯌꯥꯝꯅ ꯈꯜꯂꯛꯂꯦ꯫ ꯉꯥꯏꯍꯥꯛꯇꯪ ꯂꯩꯔꯕ ꯃꯇꯨꯡꯗ ꯑꯩꯒꯤ ꯇꯨꯡ ꯊꯪꯕ ꯁꯔꯨꯛ ꯑꯁꯤꯗ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃ ꯄ꯭ꯔꯞ ꯂꯥꯛꯂꯒ ꯄꯥꯝꯕꯣꯝ ꯑꯁꯤꯗ ꯇꯥꯞ ꯂꯥꯎꯅ ꯄꯥꯏꯔꯛꯂꯦ꯫ ꯑꯩꯁꯤ ꯀꯅꯥꯅꯣ ꯍꯥꯏꯗꯅ ꯈꯪꯄ꯭ꯔꯦꯛ ꯈꯪꯗꯨꯅ ꯂꯩꯊꯣꯛꯏ꯫ ꯏꯃꯥꯟꯅꯕ ꯗꯤꯡꯀꯨ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯗꯤꯡꯀꯨꯅ, ꯍꯥꯏ, ꯀꯩꯗꯧꯔꯒꯦ? ꯅꯪꯒꯤ ꯅꯁꯥꯒꯤ ꯊꯣꯡꯒꯥꯜ ꯑꯁꯤꯗ ꯃꯨꯟꯅ ꯌꯦꯡꯂꯤꯕꯗꯣ? ꯏꯇꯥꯎ, ꯑꯥꯗ꯫ ꯑꯁꯤ ꯍꯥꯏꯔꯒ ꯂꯩꯊꯣꯔꯛꯄ ꯃꯇꯝꯗ ꯇꯥꯗꯃꯨꯒꯤ ꯁꯕꯥꯟ ꯃꯥꯜꯂꯕ ꯅꯨꯄꯥꯗꯨ ꯂꯩꯔꯝꯗ꯭ꯔꯦ꯫ ꯏꯇꯥꯎ, ꯑꯩꯁꯨ ꯀꯣꯟꯊꯣꯡ ꯑꯁꯤꯗ ꯀꯅꯥ ꯂꯩꯒꯦ ꯍꯥꯏꯗꯅ ꯌꯦꯡꯂꯝꯕꯅꯤ꯫ ꯏꯃꯥꯟꯅꯕ ꯗꯤꯡꯀꯨꯁꯨ ꯑꯩꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯏꯉꯛ ꯉꯛꯅ, ꯀꯩꯅꯣ ꯍꯥꯏꯔꯤꯁꯤ? ꯀꯩꯁꯨ ꯅꯠꯇꯦꯗ, ꯂꯥꯛꯑꯣ꯫ ꯑꯁꯤ ꯍꯥꯏꯔꯒ ꯏꯃꯥꯟꯅꯕ ꯗꯤꯡꯀꯨꯁꯤ ꯑꯩꯒꯤ ꯀꯥꯗ ꯄꯨꯁꯤꯜꯂꯛꯂꯦ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯃꯥꯡꯗ ꯎꯈꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯨ ꯑꯩꯒꯤ ꯏꯁꯥꯗ ꯀꯥꯎꯕ ꯑꯃꯠꯇ ꯂꯩꯇꯦ꯫ ꯏꯇꯥꯎ, ꯅꯪꯒꯤ ꯂꯨꯍꯣꯡꯕꯁꯤ ꯊꯥ 3 ꯈꯛꯇꯪ ꯉꯥꯏꯁꯤꯜꯂꯛꯂꯕ꯭ꯔꯥ? ꯑꯗꯨꯃꯛꯇꯤ ꯐꯥꯔꯛꯇ꯭ꯔꯤ ꯏꯇꯥꯎ꯫ ꯊꯥ 2.5 ꯈꯤꯇꯪ ꯍꯦꯟꯗꯣꯛ ꯍꯦꯟꯖꯤꯟ ꯑꯗꯨꯃꯥꯏꯅ ꯂꯩꯈ꯭ꯔꯦ꯫ ꯑꯣ, ꯑꯗꯨꯗꯤ ꯐꯔꯦ꯫ ꯑꯩꯁꯨ ꯅꯣꯏꯒꯤꯗ ꯉꯥꯏꯍꯥꯛꯇꯪ ꯆꯠꯀꯦ ꯍꯥꯏꯗꯅ ꯂꯥꯛꯄꯅꯤ꯫ ꯑꯗꯣ ꯇꯥꯗꯃꯨ ꯂꯩꯈꯤꯗꯕꯗꯣ ꯀꯩ ꯅꯣꯏ ꯁꯤꯗ ꯁꯞꯇ꯭ꯔ ꯈꯔ ꯇꯧꯕ ꯊꯦꯡꯅꯗꯕ꯭ꯔꯥ? ꯑꯁ ꯏꯇꯥꯎ, ꯊꯦꯡꯅꯗꯕꯗꯤ ꯍꯥꯏꯔꯨꯅꯨ꯫ ꯅꯍꯥ ꯂꯩꯇꯕ ꯅꯨꯃꯤꯠꯇꯨꯗꯒꯤ ꯍꯧꯅ ꯑꯩꯈꯣꯏꯁꯤ ꯂꯩꯕ ꯌꯥꯝꯅ ꯀꯤꯔꯛꯂꯕꯅꯤ꯫ ꯉꯁꯥꯏꯃꯛꯇꯁꯨ ꯑꯩꯅ ꯀꯩꯒꯨꯝꯕ ꯑꯃ ꯌꯦꯡꯉꯤꯅ ꯍꯥꯏꯕꯗꯣ ꯑꯩꯒꯤ ꯀꯥꯒꯤ ꯊꯣꯡꯅꯥꯎ ꯃꯄꯥ ꯊꯪꯕ ꯁꯔꯨꯛ ꯑꯁꯤꯗ ꯀꯅꯥꯒꯨꯝꯕ ꯇꯥꯗꯃꯨꯒꯤ ꯁꯕꯥꯟ ꯑꯣꯏꯅꯁꯨ ꯇꯧꯏ ꯅꯨꯄꯥ ꯑꯃ ꯂꯦꯞꯂꯒ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯅꯦ ꯑꯩꯅ ꯃꯨꯟꯅ ꯌꯦꯡꯂꯤꯕꯗꯣ꯫
Warising adu tamba matamda imanaba dingkusu masadu kiraba male. Itaw, lagi tinggi kekeno khara khuram thoklaba matung. Yumasi phajana nena tana lairo. Hoi itaw, swara dasi amungtang loi kisano. Swara dasi loi bani aina ngairi basi. Swara si loi raga di pharidana. Hoi itaw, swara dasi loi raga gyan tana lai khuram thoklo. Asi hairaga imanaba dingku gasi. Wari watai sanaduna lairingai matam aduda padara marum masida kanagumba ama saptingna lepagumna mami sami oina aina urakle. Imanaba dingkuna itaw noi babara sibo aisi mai laitok to nengri adubu kanagumba mata lairamde. Itaw kaidauragi kanagumba mata laisu laitana. Imanaba dingkuna ai salagi hayeng kona muk thengnarasi ai yumda su tabak khara lehori. Asi hairaga imanaba dingkudu kiti kirum taura tauraga do maksakre. Ngaihakdang lairaba matungda aikoisi saising chathoknare. Yum asigi tauriba phibamsing asi noma kangde. Makhol mayamsing asi lepa leitana hehek tarakpada aigi sasi aduki matik yamna kirami. Yarese magi mafamsingda do makpothanaba sangnarasi hayang gyan tana wari watai sanarasi. Ima si tadamu hek laikidaba matamda Kolik peng basi mapalanda mathek peng kidre. Imung doina peng laga baba natraga ay sanghalaga ising asi haidokle. Asumna ay koy si magi kaada adu magpothaba sangnare. Numito mo di karigino khangdi. Pamung sanglak laba matamda maya si putlaw nekta mutki. Matawa duday si kampre khangi. May syo mata sukataba. Ima! Lemdo mute thalo ima! Asi hairaga kawi. Imana lem thangalai. Lem thangachara baswagi sasi karigumba amadi itaw tawri. Asumna lairingai matam aduda ai si tumthagi khali adubu tumthaba su pakna hekta yaramde. Madubu tuma magadrane. Ai bo muktang tawraga yengsira. Asi hairaga isi phone tawri. Adubu phone tawraba su pairaktre. Thabak khara sili handakti khara wai haibaduda isi phone do amuk hana isi tawkhidre. Asumna lairingai matam aduda mai asisu phana kuina mutli. Kangkhalasi aisi adumak thadaduna thambani. Phaklang lomda mai asi onsilaga phone ase khara metuna lairingai tanja aduda kangkhalase kanagumba amana haidorakpagumna sanel khara phangi. Aisi karino haidana phatlai thoktuna hingloba matamda kanagumba amata di lairamde. Kangkhalasi sumasi amata lengba dauda adumak lairami. Haujikta kangkhalasi kanagumba amana haidorakpagumna sanel khara phangkida. Tada muibo nangi thawaya sidiba. Asumna khanduna lairingai matam aduda aigi kangthola si kanagumba amana phere hairaga nongbagumna makhol khara thokna aigi phamung asi nikpa horkle. Mataw duda karino haidana isi tumina lairami. Kagthon nikpa dusu tumina dumak laikre. Aibu baba ki ima gada muktang lauraga aibu hai kisira. Haira roigida ai sudum tumina lairagi. Asumna khanduna lairingai matam aduda aigi kaagi thona wase kanagumba amana kak hairaga makhol khara thokna aigi ka asida thilakpagum tawrakli. Thona wasigi mingsil asidasu kanagumba amana kak hain hekta thilli. Asumna khanduna lairingai matam aduda kanagumba nupa amana ngangdana lamyai asida skocha chattuna makhol khara thokpagum tawrai. Makhol adu tasengna tamnabani haibai khangli. Aduga igi nakalgi lairiba phaklang asidasu kanagumba amana khujil kholaga karigumba khara tawbagum phaklang asi hogai ge haibagi matagumna tawba horakle. Asumna lairingai matam asida igi ka asida kanagumba amana handoka hanjinga kwache chattuna makhol khara taba horakle. Makhol singa sina takpadi swara yoba ngairabadi ai son thokna wagadawri. Pai asi hairaga wakhal khanduna lairingai matam aduda aigi kangtholgi khong kaubham jaga asida kanagumba ama musin muna lepibado aisu uba horakle. Madu uba matamda aigi sasi kiba hengalakle. Asumna ngihaktangi matungda leptuna lairambu nupada su tapna laklaba matung phamang asida saptingna hekta lepi. Mataw duda isi humang anapi kangbana su loirabani.
ꯑꯩ ꯂꯨꯍꯣꯡꯗ꯭ꯔꯤꯉꯩꯗ ꯑꯩ ꯁꯤꯕꯅ ꯍꯥꯟꯒꯗꯧꯔꯤꯕ꯭ꯔꯥ? ꯑꯁꯤ ꯍꯥꯏꯔꯒ ꯋꯥꯈꯜ ꯈꯟꯖꯥꯟꯅꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯀꯥꯡꯈꯜ ꯑꯁꯤ ꯀꯅꯥꯅꯣ ꯃꯁꯛ ꯈꯪꯗꯕ ꯃꯤꯁꯛ ꯑꯗꯨꯅ ꯍꯥꯏꯗꯣꯔꯛꯄꯒꯨꯝꯅ ꯀꯥꯡꯈꯜ ꯑꯁꯤ ꯃꯁꯤ ꯂꯦꯡꯕꯒꯨꯝ ꯇꯧꯔꯛꯂꯤ꯫ ꯑꯁꯨꯝꯅ ꯍꯦꯛ ꯇꯧꯔꯛꯄ ꯃꯇꯝꯗ ꯑꯩꯁꯤ ꯏꯃꯥ ꯍꯥꯏꯔꯒ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯔꯕ ꯃꯇꯨꯡ ꯑꯗꯨꯃꯛ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯇꯥꯈ꯭ꯔꯦ꯫ ꯅꯣꯡꯉꯥꯟꯊꯣꯔꯛꯂꯕ ꯃꯇꯝꯗ ꯃꯥꯏꯕ ꯑꯃꯅ ꯌꯦꯡꯂꯒ ꯑꯩꯁꯦ ꯐꯖꯅ ꯌꯦꯡꯊꯣꯛꯂꯝꯃꯤ꯫ ꯁꯣꯔꯥꯠ ꯌꯧꯗ꯭ꯔꯤ ꯐꯥꯎꯕꯗꯤ ꯈꯔ ꯃꯅꯥ ꯃꯅꯤꯟꯗꯤ ꯅꯥꯏꯈꯤꯒꯗꯧꯔꯤ꯫ ꯑꯗꯨꯕꯨ ꯁꯣꯔꯥꯠ ꯌꯧꯔꯛꯇ꯭ꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯅꯈꯣꯏꯒꯤ ꯅꯁꯥꯗ ꯈꯔ ꯑꯀꯤꯕ ꯐꯥꯎꯔꯤꯕ ꯃꯌꯥꯝꯁꯤꯡ ꯑꯗꯣ ꯀꯤꯕ ꯐꯥꯎꯗꯅꯕ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯈꯨꯖꯨ ꯂꯩꯈꯥꯝ ꯑꯗꯣ ꯈꯔ ꯃꯩ ꯊꯥꯔꯒ ꯑꯣꯛꯊꯣꯛꯎ꯫ ꯁꯣꯔꯥꯠ ꯌꯧꯗ꯭ꯔꯤ ꯐꯥꯎꯕꯗꯤ ꯃꯗꯨꯅ ꯈ꯭ꯋꯥꯏꯗꯒꯤ ꯐꯔꯅꯤ꯫ ꯁꯣꯔꯥꯠ ꯂꯣꯏꯔꯕ ꯃꯇꯝꯗ ꯂꯥꯏꯒꯤ ꯇꯤꯟꯒꯤ ꯀꯩꯀꯩꯅꯣ ꯈꯔ ꯈꯨꯔꯨꯝꯊꯣꯛꯁꯤ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯕ ꯃꯇꯨꯡꯗ ꯂꯩꯀꯥꯏꯒꯤ ꯃꯥꯏꯕꯗꯨꯁꯨ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯦ꯫ ꯁꯣꯔꯥꯠ ꯌꯧꯗ꯭ꯔꯤ ꯐꯥꯎꯕꯗꯤ ꯑꯩꯈꯣꯏꯁꯤ ꯈꯨꯖꯨ ꯂꯩꯈꯥꯝ ꯑꯗꯣ ꯃꯩ ꯊꯥꯔꯒ ꯑꯗꯨꯃꯛ ꯑꯣꯛꯊꯣꯛꯏ꯫ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄꯗꯤ ꯑꯃꯠꯇ ꯇꯧꯔꯛꯈꯤꯗ꯭ꯔꯦ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ 6-7ꯅꯤꯃꯨꯛ ꯍꯧꯖꯤꯟꯈ꯭ꯔꯕ ꯃꯇꯨꯡꯗ ꯁꯣꯔꯥꯠ ꯑꯁꯤꯁꯨ ꯃꯄꯨꯡ ꯐꯥꯅ ꯇꯧꯕ ꯂꯣꯏꯁꯤꯟꯈ꯭ꯔꯦ꯫ ꯂꯥꯏꯒꯤ ꯇꯤꯟꯒꯤ ꯊꯧ ꯈꯔ ꯇꯧꯗꯨꯅ ꯑꯩꯈꯣꯏꯁꯨ ꯂꯥꯏꯒꯤ ꯇꯤꯟꯒꯤ ꯑꯣꯏꯕ ꯊꯧ ꯇꯧꯗꯨꯅ ꯈꯨꯔꯨꯝꯊꯣꯛꯂꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯑꯃꯠꯇꯗꯤ ꯇꯧꯔꯛꯈꯤꯗ꯭ꯔꯦ꯫ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯑꯩꯁꯦ ꯂꯨꯍꯣꯡꯊꯣꯛꯂꯤ꯫ ꯑꯗꯨꯒ ꯍꯥꯟꯅ ꯇꯧꯈꯤꯕ ꯃꯑꯣꯡ ꯃꯇꯧꯁꯤꯡ ꯑꯗꯨꯗꯤ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯑꯃꯠꯇꯗꯤ ꯇꯧꯔꯛꯈꯤꯗ꯭ꯔꯦ꯫ ꯃꯩ ꯁꯦꯝꯖꯤꯟꯗꯕ ꯈꯔ ꯂꯩꯍꯧꯔꯤꯕꯗꯨꯁꯨ ꯏꯃꯥꯟꯅꯕ ꯈꯔ ꯇꯧꯔꯒ ꯍꯩꯕꯣꯏ ꯍꯩꯇꯕꯣꯏ ꯇꯧꯔꯒ ꯑꯩꯈꯣꯏꯁꯤ ꯅꯝꯗꯅ ꯁꯦꯝꯖꯤꯟꯕ ꯂꯣꯏꯁꯤꯟꯈꯤ꯫ ꯃꯈꯥ ꯇꯥꯅ ꯀꯔꯤꯒꯨꯝꯕ ꯈꯨꯗꯣꯡꯊꯤꯕ ꯑꯃꯠꯇꯗꯤ ꯊꯣꯔꯛꯈꯤꯗ꯭ꯔꯦ꯫ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯤ꯫ ꯋꯥꯔꯤ ꯑꯁꯤ ꯅꯨꯡꯉꯥꯏꯕꯤꯔꯕꯗꯤ ꯂꯥꯏꯛ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯁꯤꯌꯔ ꯇꯧꯕꯤꯔꯝꯃꯨ ꯍꯥꯏꯗꯨꯅ ꯍꯥꯏꯖꯔꯤ꯫ ꯑꯗꯨꯒ ꯑꯃꯅ ꯑꯗꯣꯝꯒꯤ ꯏꯁꯥꯗ ꯊꯣꯛꯄ ꯑꯁꯦꯡꯕ ꯋꯥꯔꯤꯁꯤꯡ ꯂꯩꯕꯤꯔꯒꯗꯤ ꯑꯩꯈꯣꯏꯅ ꯄꯤꯊꯣꯛꯆꯔꯤꯕ WhatsApp ꯅꯝꯕꯔ ꯑꯁꯤꯗ ꯊꯥꯕꯤꯔꯛꯅꯕ ꯅꯤꯡꯁꯤꯡꯖꯔꯤ꯫ ꯐꯔꯦ ꯃꯌꯥꯝ ꯑꯗꯨꯗꯤ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ꯫ ꯃꯊꯪꯒꯤ ꯋꯥꯔꯤꯗ ꯑꯃꯨꯛ ꯍꯟꯅ ꯊꯦꯡꯅꯔꯁꯤ꯫ ꯏꯃꯥ ꯂꯩꯕꯥꯛꯅ ꯌꯥꯏꯐꯔꯦ꯫